इचाउ थोपन मरम ओरगा तोइना मांगहन ताहन बा फंगबा आइदी युम कई मसीसु अदुक्की मतिक अखोगी इकोनॉमिक दा अखोगी सेन्मिटलोन दा अदुक्की मतिक अचौब मांगजब मखकनी मसिदा इना लाक्चनिबो वाफमदी इसिंगजे तोइना चाव थोकलिबसिगी अखोगी लेंगा की माइकैदगी अखोगी सॉलिड मैनेजमेंट अमदी अखोगी इसिंगी ओइबा प्रेजेंट गी अखोगी स्टेट की पॉलिसी प्रोग्राम सी कराइदे करी सोइबना ओजा इसिंगजी तोइना चावरिबनो हाबिसिगी मतंगदा ओजागी ओइबा मोती करी कमाइना थंबिनिंगे उतंग थंबियोजा हाइजेगे आई नुते बिता बिरिबा मा पुरु पुन कोकनो न कुरुमजरी ओजा खोना हांबिरिबनि अखोगी अननदबा यादबनि जी मणिपुरदा अखोई हुजिकती चाही खुदिंग ओना अखोई हुजिकती अखोई प्री मॉनसून ने हो जादो अखोई मॉनसून लाक्ट्री को और मॉनसून लाक्टे बोक्सागी ओइबा खन कायरपा अदगी अखोगी हिंगिबा अखोई मोइबा अखोइना अखोगी उपान उपान चिंगपा तुरेन अखोगी उचे ओया मैम पुनमक से अखोगी दैनरिबा मरी से करिनो हाबि अखोना खंगदो याम लाइक याम हाइरगसु अदगी यामना अखंगबो ओरगसु अते हिरम कियादा हाइनेन ओरगसु कोना मौसागी ओइबा मैम पुनमक से करिनो खोलिनो हाबि अखोना खंगदबगी अमदि लैरे अदा अखोगी मणिपुरगी रोमदा अखोई मणिपुर रोमदा अखोई उजन भक्ता तारगदि मसा तापी खितुने ममांग दसु 2024 दा अदर खना अखोगी नु सुदना इसिंग जावरा अवाब मैम मांग ताखरे अदुदि यार हाबगी अखोई लेसन लमा पराबो ओइबा ताई मतमदरा अखोगी नु जावरा इसिंग थुंग्रो मैम दो कमाई तोगिबोना हाइना अदो हदकी शिशु हदकी मिनिनी हुमनी नु सुबुसदा अखोगी इसिंग जावथोए इसिंग जावथो हिदा कोना हाइदे अखोई मास्टर मणिपुरगी भेली एरिया से थुमनरे दा पाग पाथोपनतेबो तरिगिनो हाबदे इसिंग जावसुगी मरुइबा अवाहल जी मरु अखोगी तुरेन अखोई तोरबान कायरगादा इसिंग चिंजलपना अयामबने बुतो रो कायरब तुरेन जी कन मणिपुर तपाक सेलिबि इम्फान तुरेन इरिन तुरेन उंगु तुरेन थवान तुरेन का खुद लेरिबको हाइरब तुरेन सिंग से अखोगी भारत की अतोपर सेलब अखोगी सिदा अखोगी अखो बमबद तुरेन गंगा जमुना इरावती का गोदावरी का हाइरब तुरेन सिंग का अखोगी am तातिले खेन तुरेन नेबो मोगे जेंगुरगदी मोजे अखोजी खोंबाल अमगु खोंमगुना हाइने लौबु याए बा याइदे मदबो हाउ टू मैनेज हाउ टू को कमाई तोगदे तुरेन सी कमाई तो तुरेन सिंग जे तुरेन की केसमेन हरफम द उवा हाउरिब्रा कमाइना पॉपी थाबगी अखोगी नथदिब्रा हाइबगी मपु पादबा मोरपा केसमेन एरिया होब मैम नथलकपा मरि तुरेन तोरबान सी निखाय जी 2024 अनिरक तौबुद तुरेन तोरबान असोन मैम दो लोन खंग लेरबनेबा हाइबी अखोगी तुरेन जने सिरिसि अखो एमएलए सिंग जी अखोगी केंद्र पावरगा सिलिनेबो खुरा सिरेजा खुरा की केंद्र की हर कायरी दर मैम अरे हंगांगी हरगन हंगांगी दा मैम कायरी नो कायरी बब तजि हंगांग तुरेन तोरबान जा सुंब तुरेन तोरबान जाना खंतोनी खंतोगना अखोगी फजना अखोगी रिटर्निंग वान चंदना समजिंग खतिन लेरगा फजना लेरबा मरि तुरेन खोनुंग जकोना फजना अखोगी कोथोकनी अरे तुरेन की मपान नागता अखोगी इनकोर्सर तो मैं पुन बक्सु तकथोक तो कोथोक तो फजना तुरेन खोनुंग तकथोक दना लेबा अरगा केसमेन एरिया जी फजना ngak सेना उवा फजना थादर कोतो अरगदी सुमारे तौरोयबो अदुना अखोगी मतम की लेना सेशन पाइबदुरा माइ मागी पाइब मागी पोर्टफोलियो मतम अखोगी सी हाइरो अखोगी वाटर रिसोर्सेस डिपार्टमेंट पाइब हाइरो अदु मतम दगी हाइब ओरगसु मया पुनमकी तोक्चलगादा अदुदा एजेंसी लमा पीरगादा ए तुरेन तोरबान सिंग मया बुचिंग सेंगदुगा जो समजनजी कुसिनजी हाबिनि हुजिक वागैदा थुमिबा ओंबरा थुमिबा अथै थुमि मया जुंजे नों ताबे थुमबरगदि लु थुमनेबा अयाब थुमनेबको अदुना अयामना मसिदि अखोगी मणिपुर सेलवा तुरेन तंबाकोर तुरेन अनि हुमजे सिबोरो फजना अखोगी मैनेज तौबा गमदबा अखोगी पागैद लेबा लेगा पारे पागैद लेबगी अदुगी अखोगी थोपनेबा अदुननि हुजे अखोगी चौगी अवाब अखोई यामना अखोगी नंगिजे अखोगी लाइव वाफमदि हो इसिंग चाउ थोए थोपजिदा अखोगी सिदा अखोई रेस्क्यू टीम मयाम तौम तमदा अखोगी अदु बपुंग बाना उदि हुजे हाबिदुने मयामगी सोशल अखोई वॉलंटरी ऑर्गेनाइजेशन मयाम अराबाई तेंगोन अदगी एमएसएफ अदगी कोकोमी अतै मैं पुर बातै मैं पुर गंगुन तौरिने अदु मोइगिदि मोइ एक्सपर्ट नते हाना अदुगी अखोई ट्रेनिंग चदा तौरु नते मोइगी बोर्ड लेब नते मोइगी अदु लेब नते ngamne heta akogi mana akida ngamju pai to tawbuneba ade kaida tawro kaida akogi dilip ke hanga kai tawdorino kai puthok to haiba adugi leibisu natte swai tawro ga degi akogi NDRF ade SDRF ko leiru ma pudo su machine thulu lak natte mogi board nung kare gi tawbur leib natte ba kuda kuda ke una ko ji de ekta thabak to dam tawbuneba adu machil gi lengang
ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯌꯥꯝꯅ ꯄ꯭ꯂꯤ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯗꯦ ꯑꯗꯨꯒ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯃꯦꯅꯦꯖꯃꯦꯟ ꯇꯧꯅꯕ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅꯦꯕ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄꯗ ꯇꯨꯔꯦꯟꯗꯨꯅ ꯖꯍꯥꯖ ꯆꯦꯟꯗꯅ ꯄꯥꯛꯅ ꯍꯦꯛꯇ ꯇꯧꯕ ꯑꯗꯨꯝꯕ ꯅꯠꯇꯦꯕ ꯑꯁꯥꯡꯗ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯂꯤꯚꯔ ꯄꯥꯊꯣꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅ ꯁꯣꯛꯍꯜꯂꯦꯕ ꯌꯥꯎꯗꯦꯕ ꯑꯩꯈꯣꯏꯗꯗꯤ ꯑꯌꯥꯝꯕꯅ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯀꯥꯏꯔꯒ ꯄꯥꯊꯣꯛꯄ ꯉꯥꯛꯇꯪꯒꯤ ꯑꯩꯈꯣꯏꯅ ꯇꯧꯋꯦꯕ ꯑꯗꯨꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯂꯩꯉꯥꯛꯁꯤꯡꯒꯤ ꯑꯣꯏꯔꯕꯁꯤꯡꯁꯤꯅ ꯌꯦꯡꯒꯗꯕ ꯃꯤꯠꯌꯦꯡ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕ ꯑꯍꯨꯝꯁꯨꯕ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯊꯕꯛꯁꯤ ꯈꯪꯗꯗꯅ ꯑꯩꯈꯣꯏꯅ ꯇꯧꯕꯅꯦꯕ ꯑꯗꯨꯃꯛꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯩꯉꯥꯛ ꯁꯥꯁꯟ ꯐꯠꯇꯕ ꯃꯤꯠꯌꯦꯡ ꯁꯥꯟꯗꯕ ꯇꯧꯒꯗꯕ ꯊꯕꯛ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯑꯗꯨꯗꯒꯤ ꯑꯣꯏꯕꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯆꯥꯗꯅ ꯃꯔꯝ ꯆꯥꯗꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯁꯛꯄ ꯃꯥꯌꯣꯛꯅꯕꯅꯦꯕ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯋꯥꯐꯝꯗꯤ ꯏꯁꯤꯡ ꯊꯨꯝꯃꯦ ꯏꯁꯤꯡꯒꯤ ꯏꯁꯤꯡ ꯉꯥꯛꯇꯅꯤ ꯑꯗꯨ ꯊꯛꯅꯕ ꯏꯁꯤꯡꯗꯤ ꯀꯥꯏꯗꯩꯅꯣ ꯑꯐꯕ ꯏꯁꯤꯡꯗꯤ ꯃꯔꯨ ꯑꯣꯏꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯔꯤꯖꯥꯔꯚꯔ ꯀꯩꯀꯩ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯌꯥꯝꯗꯨ ꯏꯁꯤꯡ ꯊꯨꯝꯖꯤꯟꯕꯅ ꯃꯊꯧ ꯇꯧꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯊꯛꯇꯕꯗꯤ ꯌꯥꯗꯦ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯍꯤꯡꯉꯤꯕ ꯈꯣꯠꯂꯤꯕꯁꯦ ꯄꯨꯝꯅꯃꯛꯁꯦ ꯏꯁꯤꯡꯅ ꯑꯌꯥꯝꯕ ꯃꯔꯨꯅꯦꯀꯣ ꯑꯗꯨꯅ ꯃꯁꯨꯝꯕꯒꯤ ꯂꯥꯛꯀꯅꯤ ꯑꯗꯩ ꯍꯧꯖꯤꯛ ꯃꯌꯥꯝ ꯀꯥꯡꯗꯒꯤ ꯁꯟꯗꯣꯛꯄ ꯂꯥꯏꯅꯥ ꯑꯃ ꯑꯅꯥ ꯑꯌꯦꯛ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯁꯤ ꯑꯩꯈꯣꯏꯒꯤ ꯊꯨꯝꯕ ꯏꯁꯤꯡ ꯆꯪꯗꯅ ꯑꯗꯒꯤ ꯉꯔꯥꯡ ꯀꯩꯅꯣꯒꯤ ꯑꯦꯝꯁꯨ ꯀꯩꯀꯩ ꯃꯌꯥꯝ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯂꯥꯛꯇꯅ ꯕ꯭ꯂꯗ ꯕꯦꯡꯗ ꯂꯩꯔꯤꯕꯗꯨ ꯏꯗꯨ ꯃꯩ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯗꯨ ꯍꯨꯟꯗꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯐꯦꯟꯗ ꯔꯤꯝꯁꯇ ꯄꯨꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤ ꯑꯅꯥꯕ ꯃꯌꯥꯝ ꯑꯃ ꯍꯣꯡꯗꯣꯛꯄ ꯇꯧꯔꯤꯑꯕ ꯑꯗꯨꯅ ꯃꯁꯤꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯖꯦꯅꯤꯝꯁꯀꯤ ꯄꯨꯔꯥ ꯃꯣꯏꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡ ꯊꯨꯝꯃꯤꯕ ꯃꯅꯨꯡ ꯆꯪꯉꯤꯁꯤꯁꯨ ꯏꯁꯤꯡ ꯄꯥꯁꯤꯜꯂꯛꯄꯗꯒꯤꯅꯦꯕ ꯑꯗꯣ ꯖꯦꯅꯤꯝꯁꯁꯤ ꯁꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯈꯪ ꯑꯍꯩꯁꯤꯡ ꯑꯥꯔꯀꯤꯇꯦꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯦ ꯋꯥꯇꯔ ꯗꯣꯒꯤ ꯑꯣꯏꯕ ꯃꯐꯝꯗ ꯃꯁꯤ ꯀꯃꯥꯏꯅ ꯁꯥꯒꯗꯒꯦ ꯀꯥꯏꯅ ꯄ꯭ꯂꯤ ꯄ꯭ꯂꯥꯟꯁꯨ ꯇꯧꯍꯧꯒꯗꯕꯅꯦꯕ ꯑꯌꯥꯝꯕꯗꯤ ꯑꯩꯈꯣꯏ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯀꯥꯏꯔꯒ ꯂꯣꯏꯅꯃꯛ ꯇꯧꯕꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯕ ꯍꯥꯟꯅꯒꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯁ ꯏꯁꯀꯥꯚꯦꯇꯔꯒ ꯊꯧꯗꯅ ꯂꯩꯔꯥꯏꯒ ꯃꯦꯜꯂꯤ ꯐꯣꯇꯣꯒ ꯀꯥꯞꯄꯅ ꯊꯕꯛ ꯌꯥꯝ ꯐꯩꯌꯦ ꯃꯥꯅ ꯐꯔꯤ ꯊꯕꯛꯇꯨ ꯃꯇꯥꯡ ꯆꯥꯅ ꯃꯥꯅ ꯌꯦꯡꯉꯒ ꯇꯧꯔꯝꯃꯗꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯍꯨꯔꯥꯟ ꯃꯇꯨꯡ ꯃꯩꯔꯤꯡꯕꯩꯗꯣ ꯑꯍꯜꯂꯃꯟꯁꯤ ꯍꯨꯔꯥꯟ ꯃꯇꯨꯡ ꯃꯩꯔꯤꯡꯕꯁꯤ ꯌꯥꯝ ꯐꯠꯇꯦꯕ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯑꯦ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯌꯥꯝꯅ ꯐꯥꯔꯁ ꯁꯥꯏꯇꯦꯠ ꯑꯣꯏꯒꯗꯕꯅꯤ ꯃꯤꯠꯌꯦꯡ ꯁꯥꯟꯒꯗꯕꯅꯤ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯂꯩꯉꯥꯛ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛ ꯃꯊꯪ ꯃꯃꯥꯡ ꯂꯩꯉꯥꯛ ꯃꯌꯥꯝꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯟ ꯂꯝꯕꯨꯟ ꯇꯨꯔꯦꯟ ꯐꯥꯎꯗ ꯐꯖꯅ ꯑꯩꯈꯣꯏ ꯁꯦꯝꯕ ꯉꯝꯗꯕꯅꯤ ꯏꯝꯐꯥꯜ ꯁꯍꯔ ꯐꯥꯎꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯟ ꯁꯦꯝꯕꯒꯤ ꯃꯅꯤꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯍꯥꯏ ꯌꯥꯏꯕ ꯑꯗꯣ ꯁꯤ ꯇꯨꯔꯦꯟꯁꯤ ꯍꯨꯒꯤ ꯀꯣꯝ ꯑꯣꯜꯂꯤꯕꯅꯦꯕ ꯁꯤꯕꯨ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯐꯥꯎꯕꯁꯨ ꯁꯦꯝꯕ ꯉꯝꯗꯅ ꯂꯩꯔꯨꯅꯦꯕ ꯑꯗꯨꯅ ꯀꯔꯤꯝꯇ ꯈꯪꯗꯦ ꯅꯦꯆꯔꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒ ꯀꯌꯥꯝ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ ꯑꯩꯈꯣꯏ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯪꯗꯦ ꯇꯨꯔꯦꯜ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯩ ꯋꯥꯏꯠ ꯂꯦꯟ ꯄꯥꯠ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯈꯪꯗꯦ ꯃꯅꯤꯄꯨꯔꯗ ꯄꯥꯠ 500ꯒꯤ ꯃꯊꯛꯇ ꯂꯩꯔꯝꯃꯤ ꯂꯣꯏꯅ ꯐꯨꯟꯖꯤꯟꯗꯅ ꯂꯩꯊꯣꯏꯕꯤ ꯄꯥꯠ ꯎꯆꯤ ꯄꯥꯠ ꯄꯨꯝꯕꯦꯟ ꯄꯥꯠ ꯌꯥꯝ ꯍꯦꯟꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯏꯅꯛ ꯅꯛꯄ ꯑꯩꯈꯣꯏꯒꯤ ꯂꯝꯐꯦꯟ ꯄꯥꯠ ꯐꯥꯎ ꯁꯦꯟꯅꯕ ꯉꯝꯗꯦ ꯂꯝꯐꯦꯟ ꯐꯥꯎꯕ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯅ ꯃꯁꯤꯗꯤ ꯂꯣꯏꯅꯃꯛ ꯐꯨꯟꯖꯤꯜꯂꯕꯅꯤ나 ꯃꯍꯧꯁꯥꯒꯤ ꯑꯣꯏꯔꯕ ꯈꯨꯟꯗ ꯂꯣꯏꯅ ꯀꯥꯏꯔꯛꯄꯅꯤ ꯑꯗꯒꯤ ꯐꯧꯔꯥ ꯃꯣꯏ ꯃꯥꯡꯗꯣꯏꯅꯤ ꯏꯟꯗꯤꯖꯤꯅꯁ ꯑꯩꯈꯣꯏ ꯉꯥ ꯃꯌꯥꯝ ꯃꯥꯡꯗꯣꯏꯅꯤ ꯏꯁꯤꯡꯗꯒꯤ ꯐꯪꯕ ꯑꯩꯈꯣꯏ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯡꯗꯣꯏꯅꯤ ꯑꯗꯨ ꯂꯣꯏꯅꯃꯛ ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥꯏꯍꯜꯂꯛꯄꯅꯦꯕ ꯑꯗꯣ ꯀꯅꯥꯒꯤ ꯃꯃꯥꯡꯗꯅꯣ ꯋꯥꯏꯊꯣꯛ ꯄꯥꯠ ꯐꯨꯜꯂꯤꯁꯤꯅꯤꯅꯦ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯝ ꯆꯠꯂꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯆꯠꯇ ꯂꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯊꯧꯕꯥꯜꯒꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯏꯕꯣꯕꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩꯗꯁꯨ ꯃꯥꯅ ꯐꯥꯎꯔ ꯆꯠꯂꯤꯅꯤꯅ ꯋꯥꯏꯊꯣꯛ ꯄꯥꯠꯇꯨ ꯃꯣꯏ ꯃꯃꯥꯡꯗ ꯑꯗꯨꯝ ꯐꯨꯜꯂꯤꯅꯤꯗꯅ ꯃꯇꯝꯗꯨꯗ ꯀꯔꯤꯝꯇ ꯃꯣꯏ ꯂꯩꯇꯦꯕ ꯑꯗꯩ ꯄꯨꯝꯂꯦꯟ ꯄꯥꯠꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯂꯧꯁꯤ ꯄꯥꯠꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯁꯤ ꯌꯥꯏꯔꯦꯟ ꯄꯥꯠ ꯀꯩꯗꯧꯔꯤꯕ ꯍꯩꯉꯥꯡ ꯄꯥꯠꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯂꯣꯏ ꯒꯣꯆꯔ ꯉꯥꯛꯇꯅꯦꯕ ꯁꯤ ꯀꯣꯝꯕꯤꯔꯤ ꯌꯥꯏꯔꯦꯟ ꯄꯥꯠꯀꯤ ꯀꯣꯝꯕꯤꯔꯤꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯏꯇꯤꯍꯥꯁ ꯆꯥꯎꯒꯟꯗ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯃꯥꯡꯉꯕꯅꯦꯕ ꯀꯔꯤ ꯃꯃꯥꯡꯗꯅꯣ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛ ꯅꯠꯇꯦ ꯂꯩꯉꯥꯛ ꯑꯣꯏꯁꯤꯅ ꯑꯩꯈꯣꯏꯅ ꯄꯥꯠ ꯄꯨꯈ꯭ꯔꯤ ꯇꯨꯔꯦꯟ ꯆꯤꯡꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯩꯅꯣ ꯍꯥꯏ ꯑꯗꯨꯅ ꯃꯤꯒꯤ ꯇꯨꯔꯦꯟꯒꯤ ꯍꯧꯔꯛꯐꯝ ꯀꯦꯁꯃꯦꯟ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯆꯠꯂꯀꯥꯟꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯔꯛꯏꯃꯤꯗꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕꯗꯨꯅꯕꯨ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯒꯃꯦꯟꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯗꯨ ꯃꯥ ꯀꯔꯤ ꯈꯪꯉꯣꯏꯗꯣꯏꯅꯣ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯀꯔꯤ ꯈꯪꯉꯣꯏꯗꯣꯏꯅꯣ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯁ ꯄꯤ ꯀꯔꯤ ꯈꯪꯉꯣꯏꯗꯣꯏꯅꯣ ꯂꯣꯏꯅ ꯂꯩꯔꯤꯕꯅꯦ ꯃꯔꯤ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯣ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯃꯌꯥꯝ ꯀꯣꯛꯊꯣꯛꯇꯅ ꯈꯣꯠꯇꯅ ꯂꯣꯏꯅꯃꯛ ꯃꯌꯥꯝꯁꯤꯅ ꯊꯥꯔꯛꯏꯁꯦ ꯁꯤ ꯀꯔꯤꯅꯣ ꯂꯩꯉꯥꯛ ꯂꯩꯇꯕꯅꯦꯕ ꯂꯩꯉꯥꯛ ꯂꯩꯔꯒꯁꯨ ꯃꯤꯠꯌꯦꯡ ꯁꯥꯟꯗꯕꯅꯦꯕ ꯂꯣꯏ ꯇꯧꯗꯕꯅꯦꯕ ꯑꯗꯨꯅꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯄꯣꯄꯤ ꯊꯥꯕꯗꯒꯤ ꯌꯨꯔꯤꯌꯥ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯔꯗꯨ ꯑꯩꯈꯣꯏ ꯏꯔꯣꯖꯟ ꯇꯧꯔꯛꯀꯅꯤ ꯈꯣꯡꯅ ꯅꯦꯠꯄ ꯃꯇꯝꯗ ꯆꯤꯡꯃꯥꯏꯗ ꯄꯨꯊꯒꯅꯤ ꯑꯗꯒꯤ ꯂꯩꯃꯥꯏꯗꯨ ꯑꯩꯈꯣꯏ ꯆꯦꯟꯊꯔꯛꯀꯅꯤ
ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏ ꯀꯦꯁꯃꯦꯟ ꯑꯦꯔꯤꯌꯥꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯆꯧ ꯑꯆꯧ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨꯅ ꯃꯥꯒꯤ ꯃꯔꯥꯁꯤꯡꯗꯨꯅ ꯃꯤꯒꯤ ꯏꯁꯤꯡꯁꯤꯒꯤ ꯃꯤꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯗ ꯃꯤꯒꯤ ꯍꯨꯝꯐꯨꯒ ꯃꯉꯥꯃꯨꯛ ꯆꯨꯞꯁꯤꯜꯂ ꯊꯝꯃꯤ ꯍꯥꯏꯔꯤꯅꯦꯕ ꯌꯦꯜꯂꯣ ꯋꯥꯇꯔ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯍꯌꯦꯡ ꯔꯦꯅꯤ ꯁꯤꯖꯟ ꯅꯣꯡ ꯇꯥꯗ ꯃꯇꯝꯗ ꯇꯞꯅ ꯊꯥꯗꯣꯔꯀꯥꯟꯗ ꯇꯨꯔꯦꯟꯁꯦ ꯃꯕꯨꯛꯁꯦ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯆꯦꯜꯍꯜꯂꯤꯅꯦꯕ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯅꯝꯕꯨꯜ ꯇꯨꯔꯦꯟ ꯀꯪꯕ ꯊꯦꯡꯅꯔꯛꯇꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯕꯗ ꯑꯩꯁꯦ 1976 ꯑꯗꯨꯐꯥꯎꯗ ꯑꯩꯈꯣꯏ ꯊꯦꯡꯅꯗꯦꯕ ꯑꯗꯨꯝ ꯑꯗꯨꯗꯒꯤ ꯀꯪꯉꯛꯑꯦꯕ ꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯇꯥꯕꯗꯒꯤ ꯁꯣꯏꯜ ꯏꯔꯣꯖꯟ ꯇꯧꯔꯒ ꯍꯦꯛꯇ ꯂꯩꯅꯥꯡꯗꯨꯒ ꯍꯦꯛꯇ ꯆꯦꯟꯊꯔꯛꯄꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯇꯨꯔꯦꯟꯗꯨ ꯈꯣꯡꯅꯨꯡ ꯐꯨꯖꯤꯜꯂꯛꯄ ꯁꯤꯅꯦꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯀ꯭ꯂꯥꯏꯃꯦꯠꯇꯤ ꯅꯠꯇꯦꯅ ꯍꯥꯏꯅꯤꯡꯉꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯦꯝꯒꯤ ꯏꯁꯤꯡ ꯏꯆꯥꯎꯅꯤ ꯈꯨꯠꯁꯦꯝꯒꯤ ꯏꯁꯤꯡ ꯏꯆꯥꯎꯅꯤ ꯑꯗꯨꯅ ꯅꯦꯆꯔꯦꯜ ꯀ꯭ꯂꯥꯏꯃꯦꯠꯇꯤ ꯑꯣꯏꯕ ꯊꯣꯛꯄ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯁꯦ ꯂꯣꯏꯅꯃꯛ ꯂꯣꯏ ꯊꯨꯝꯅꯤ ꯏꯝꯐꯥꯜ ꯋꯦꯁ ꯏꯝꯐꯥꯜ ꯏꯁ ꯊꯧꯕꯥꯜ ꯅꯨꯡꯕꯥꯜ ꯄꯥꯛ ꯆꯠꯅ ꯊꯨꯝꯅꯦꯕꯀꯣ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯗꯨ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯈꯨꯠꯁꯦꯝꯒꯤ ꯏꯆꯥꯎꯅꯦꯕ ꯑꯗꯒꯤ ꯏꯆꯥꯎꯁꯤꯒꯤ ꯑꯣꯏꯕ ꯍꯧꯔꯛꯐꯝ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯔꯤ ꯑꯣꯏꯔꯤꯕ ꯏꯊꯥꯏ ꯕꯦꯔꯦꯖ ꯀꯇꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯍꯥꯡꯕꯤꯔꯣ ꯃꯣꯏꯗ ꯇꯨꯔꯦꯜ ꯃꯌꯥꯝ ꯏꯊꯤꯜꯂꯒ ꯑꯗꯨ ꯇꯥꯔ ꯊꯤꯡꯕ ꯃꯌꯥꯝ ꯂꯩꯔꯤꯅꯦꯕ ꯍꯥꯡꯕꯤꯔꯣꯒ ꯁꯨꯡꯍꯥꯡ ꯍꯥꯡꯗꯦꯕ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯤ ꯀꯔꯤ ꯄꯤꯁꯤꯀꯜꯆꯔ ꯇꯧꯖꯔꯤꯕ ꯉꯥ ꯌꯣꯛ ꯐꯥꯝ ꯃꯌꯥꯝ ꯑꯃ ꯄꯥꯊꯣꯛꯇꯅ ꯃꯥꯡꯕ ꯂꯣꯏꯔꯀꯥꯟꯗ ꯗꯥꯝ ꯒꯦꯠ 5ꯗꯨꯒꯤ ꯑꯃ ꯍꯥꯡꯉꯦꯌꯦ 3 ꯍꯥꯡꯉꯦꯌꯦ ꯑꯣꯚꯔ ꯐ꯭ꯂꯣ ꯆꯠꯂꯀꯥꯟꯗ ꯁꯤ ꯀꯅꯥꯝꯇꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯩꯈꯣꯏꯅ ꯂꯧꯗꯦꯕ NHIPC ꯂꯣꯛꯇꯥꯛ ꯍꯥꯏꯗ꯭ꯔꯣ ꯄ꯭ꯔꯣꯖꯦꯛꯇ ꯇꯧꯔꯒꯁꯦ ꯀꯣꯔꯄꯣꯔꯦꯁꯟꯁꯦ ꯀꯅꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤ ꯃꯅꯤꯄꯨꯔꯗ ꯑꯗꯨ ꯈꯪꯗꯦꯕ ꯃꯅꯤꯄꯨꯔꯒꯤ ꯏꯁꯤꯡ ꯂꯣꯛꯇꯥꯛꯀꯤ ꯏꯁꯤꯡ ꯃꯌꯥꯝ ꯊꯤꯡꯒꯠꯂꯒ ꯑꯗꯨꯗ ꯃꯩ ꯄꯨꯊꯣꯛꯏꯅꯤ ꯃꯩ ꯄꯨꯊꯣꯛꯄꯗꯨꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯩꯒꯤ ꯁꯤꯌꯥꯔꯗꯤ ꯂꯤꯛꯂꯥ ꯂꯝꯗꯛꯇ ꯐꯪꯉꯦꯕ ꯑꯗꯨꯅ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯗꯦ ꯑꯗꯨꯅ ꯅꯦꯆꯔꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕꯗꯤ ꯊꯨꯒꯥꯏꯔꯛꯄ ꯑꯗꯒꯤ ꯍꯥꯟꯅꯒꯤ ꯃꯥꯡꯈꯤꯕ ꯃꯐꯝꯗꯣ ꯀꯔꯤꯅꯣ ꯇꯥꯛꯈꯤꯕ ꯃꯐꯝ ꯀꯔꯤꯅꯣ ꯃꯁꯤꯗꯅꯤꯀꯣ ꯑꯩꯈꯣꯏ ꯍꯨꯔꯥꯟꯕ ꯆꯪꯉꯛꯏꯁꯦ ꯃꯁꯤꯗꯀꯣ ꯁꯟ ꯆꯪꯉꯛꯏꯁꯦ ꯁꯤ ꯁꯃꯟ ꯈꯥꯖꯤꯟꯒꯦ ꯍꯥꯏꯅ ꯑꯅꯥꯕ ꯃꯐꯝꯁꯤꯗꯅꯤꯀꯣ ꯑꯩꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯑꯦꯛꯁꯔꯦ ꯂꯧꯔꯒ ꯌꯦꯡꯉꯀꯥꯟꯗ ꯌꯦꯡꯊꯣꯛꯄꯗꯣ ꯑꯗꯨ ꯇꯧꯗꯦꯕ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯂꯣꯏꯁꯤꯗ ꯍꯩꯉꯥꯡꯗꯒ ꯃꯊꯪ ꯅꯤꯡꯈꯥꯏꯗꯅ ꯑꯗꯩ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔ ꯐꯥꯎ ꯆꯦꯟꯕ ꯅꯤꯡꯈꯥꯏꯗꯅ ꯀꯣꯡꯕꯗ ꯅꯤꯡꯈꯥꯏꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯀꯥꯏꯕꯗꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄꯅꯤ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯑꯩꯈꯣꯏ ꯇꯨꯔꯦꯟꯁꯦ ꯃꯍꯧꯕꯇ ꯇꯨꯔꯦꯟꯒꯨꯝꯕ ꯅꯠꯇꯦ ꯃꯇꯝꯒꯤ ꯑꯣꯏꯅ ꯃꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯃꯁꯤꯗ ꯌꯦꯡꯅꯕꯅꯤ ꯑꯗꯨ ꯃꯃꯥꯡꯒꯤ 2023ꯗ ꯐ꯭ꯂꯠꯀꯤ ꯀꯩꯒꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯥꯗꯔꯛꯈꯤꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯩꯈꯣꯏ 150 ꯍꯥꯏꯕ ꯑꯃ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯀꯣ ꯑꯗꯨꯗ ꯁꯤꯖꯤꯟꯅꯈꯤꯕ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯀꯃꯥꯏꯅ ꯃꯔꯝ ꯆꯥꯅ ꯁꯤꯖꯤꯟꯅꯈꯤꯕ꯭ꯔꯥ ꯑꯗꯨ ꯁꯤꯖꯤꯟꯅꯈꯤꯕ꯭ꯔꯥ ꯀꯥꯏꯅꯒ ꯑꯗꯨ ꯍ꯭ꯋꯥꯏꯠ ꯄꯦꯄꯔ ꯄꯨꯊꯣꯛꯀꯗꯕꯅꯤ ꯀꯅꯥꯒꯨꯝꯕ ꯈꯨꯠꯁꯥ ꯍꯩꯕ ꯑꯗꯒꯤ ꯁꯤꯡꯕꯅ ꯂꯨꯠ ꯇꯧꯈ꯭ꯔꯕ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯥꯡꯅꯔꯤꯕꯅꯦꯕ ꯑꯗꯣ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯐꯝꯗꯒꯤꯁꯨ ꯑꯩꯈꯣꯏ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯩꯈꯣꯏ K ꯃꯦꯘꯆꯟꯗ꯭ꯔ ꯑꯣꯅꯔꯦꯕꯜ MLA ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯒꯚꯔꯅꯔꯗ ꯀꯩꯗ ꯑꯗꯨꯒꯤ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯩ ꯈꯣꯠꯂꯤ ꯀꯥꯏꯅ ꯑꯗꯨꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯕ ꯈꯪꯕ ꯍꯥꯏꯕ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯃꯁꯤꯅ ꯌꯥꯝꯅ ꯂꯨꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯌꯥꯝꯅ ꯂꯩꯅꯕꯅꯤ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯎꯃꯪ ꯋꯥꯃꯪ ꯑꯩꯈꯣꯏꯅ ꯍꯣꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯤꯖꯦꯟ ꯍꯥꯏꯕꯁꯦ ꯎꯄꯥꯟ ꯃꯌꯥꯝꯁꯤꯡꯅ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯁꯤ ꯆꯨꯞꯁꯤꯜꯂꯀꯥꯟꯗ ꯑꯣꯛꯁꯤꯖꯦꯟꯁꯤ ꯃꯥ ꯊꯥꯗꯣꯔꯛꯄꯗ ꯍꯣꯜꯂꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯎꯄꯥꯟꯁꯤ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯟꯊꯠꯂꯛꯄ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯁꯣꯔ ꯍꯣꯟꯕ ꯉꯝꯃꯛꯇꯗꯅ ꯑꯣꯛꯁꯤꯖꯦꯟꯁꯤ ꯅꯪꯒꯟꯗ ꯄꯨꯔꯀꯥꯟꯗ ꯁ꯭ꯀꯨꯜ ꯀꯥꯕ ꯊꯕꯛ ꯆꯠꯄꯒꯤ ꯐꯤꯕꯝꯗ ꯂꯩꯔꯛꯀꯅꯤ ꯍꯣꯟꯕ ꯉꯝꯗꯕ ꯑꯩꯈꯣꯏ ꯂꯥꯏꯔꯕꯒꯤꯗꯤ ꯕꯣꯝ ꯇꯨ ꯁꯤꯔꯛꯀꯅꯤ ꯑꯁꯨꯝꯕꯒꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯁꯤꯅ ꯎꯄꯥꯝꯕꯤꯒꯤ ꯃꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯣꯏꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯀꯩꯅꯣ ꯈꯪꯒꯗꯕꯒꯤ ꯑꯃꯒ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯒꯁꯨ ꯂꯥꯏꯔꯤꯛ ꯍꯩꯔꯒꯁꯨ ꯂꯥꯏꯁꯨ ꯈꯪꯗ꯭ꯔꯕ ꯑꯗꯨꯗꯤ ꯑꯩꯈꯣই ꯌꯥꯝꯅ ꯀꯥꯟꯅꯔꯣꯏ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯑꯩꯅ ꯍꯥꯏꯖꯔꯕꯗ ꯈꯨꯠꯁꯦꯝꯒꯤ ꯏꯁꯤꯡ ꯏꯆꯥꯎꯅꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯍꯧꯈꯤꯕ ꯂꯩꯉꯥꯛ ꯑꯗꯨ ꯂꯩꯉꯥꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯈꯪꯉꯀꯥꯟꯗ ꯇꯧꯗꯕꯗꯒꯤ ꯃꯁꯥꯒꯤ ꯃꯈꯣꯡꯅ ꯃꯁꯥꯅ ꯁꯤꯡꯖꯪꯅꯍꯟꯖꯕꯗꯒꯤ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯕ ꯑꯩ